Arambai News Guwahati da Maithilongi Paul Tabiribasingbu Yan Handamukta Chingangbam Suzitrani na Kurumjari. Zigasi Samlapa Manaba Pausing Lobirase. Raiseba Mikhalgi Mireb Ahumakdangasi Mireb Chepishin Kre. BJP Amadi Alliance ki Pavitra Margarita Amadi Ranagora Nursery Loinana Opposition ki Alliance na Sagotpa Congress Mireb Ripun Borasu Mireb Chepishin K. Mireb Chepisilaba Matung Ripun Borana Pongdorakibada Opposition ki MLA Nipum Doilei Haribe MLA Singasi Mai Iklaba Mireb Ngaktane. Horse trading ki matang dasu mahakna palladuna Opposition Manungdadi Sagol Laite Hairake. Adubu ruling alliance mireb ki mireb je pisilaba matung CM Himanta Biswa Sarma na phongdorakibada masing nipum doi hariba sidi yamnamak soli adugi sumathakta masing na kanaroi masing na soiroi hairagadi mikhal tawdrabasu yare hairake Rajya Sabha gi mihut khanbasidi mikhal dane vote khomnagadoribani numituda kanada vote pidaba tambangamde masa masana sagolni sagol natte amadi leibi yonbagi wa ngangliba sinadi makoigi manungda kana yauri maksana takjarabani hairaki makna makha taraduna Congress ti BJP da vote pibana chumgane maramde haujiksu makoigi phirep sengdri aduga AIUDF ki vote ti hanasu mathau tade haujiksu dumak mathau tade so hairaki Guwahati da lairiba yumda yokpa sa sing maroina hui mapu sing na phajinduna natraga ningthina ngak senduna thamba taragani maramdi miyam tinba mafam sing da karigumba yumyok sa sing asina amanga soi tokshinba amadi mapanipan thokchilamlabadi mapu dugi mathakta GMC na akanba cherak piragani hairi Mathaga Samgi Dribugar University gi Professor Amana online lecture tauringai soibadagi porn play tawbugi thogdokama thokre Dr. Kaustubh Kumar Deka Koba JNU dagi pass tawkiba Pol Science Department ki Assistant Professor asina ngarang nongmaijing numi June gi kuthangda lecture piringai soibadagi porn play tawrakhi Panbayai Facebook amadi YouTube ta live utliba program asida tongan ba college amadi university gi masing yamnaba mahiroi sing amadi oza singsu saruk yari bane adubu oza sina online lecture manungda porn screening tobgi wafamasi aran bane di hairakli oza sina slide share tawnanaba hotnaringai screen da pornography website ki mathong huktaba mami sing thorakhi bane Nupi amsong angang loinana bike talakpada police na maram chadana phubaga loinana phajin khiba Biki Prasad Gupta ngasi condition amata yaudana CJM court na bail pikre nakalam da National Human Rights Commission na su Biki Prasad Gupta da khut thakiba police personnel singi mathakta matik chawe action lokhnaba Guwahati police ta taksilakre panbayai thodogasida maroina chenaba police personnel Assam lengak na thabaktagi suspend tawkrabane Silchar Sadar Police Station da Serister Daroina Thau Puriba Kasar Moinar Bondagi ASI Laishram Gaurabidhu Chahi Yankayum Doina ngasi nungtil pung 3 minute tabada Police Station asimaktada duty tawduna leiringai masagi chair phamna masagi service revolver na caption jaduna sijakre maki loina bi machanupa ama amadi machanupi ama leihori kari maram gi damak Asumna henjinba thong asi mahakna chathakribano haibagi matangda chapchaba hojik phawba khangba ngamdri ngasi Manipuri Boys Hostel Silchara Mitei Entrepreneurs ki executive mifam ama phamkhre thormaduda Haisnam Jiten Khumujam Raju Taurem Devasis Athokpam Niten Mutum Rabi Hizam Hiren Amadi Devanand Karamna chingwana wangangkhi mifam aduda lawkiba warep singi manungda khwaidigi maroiba warep te Punjab National Bank na operate toriba Rural Self-Employment Training Institute ta leifam chapam lem na piduna training program da akhanana mitei macha thabak phangdaba naharol sing saruk yahanabagi damag hotnaba amadi masigi akupa marol gi damag mitei entrepreneurs ta pau phawbira u haina lubasigi maikeidagi president Mutum Gunadhona thadorokpa cherol amana phongdorakle En Biren ngasi Raj Bhavan da thangna na anirak suboina Manipur gi CM hoina Imalon da wasak lokre Raj Bhavan da Manipur gi governor La Ganesha na mahakpu wasak lohon ke
Chief Minister Designate ki recommendation matungina Governor na MLA mangasu matam amatada Manipur gi Cabinet Minister sing oina wasak lokhi Thongam Bishwajit Singh Yumnam Khemchan Konthokjam Govindas Nemcha Kipgen amadi Awangbo Nimaisu wasak lokhi wasak lobgi thormasida BJP ki National President JP Nadda Manipur BJP ki President A Sarda Devi Union Minister Pratima Bhaumik Assam ki CM Himanta Biswa Sarma Tripura ki CM Biplab Kumar Dev amdi Nagaland ki Deputy CM Y Patansu Sarukya akhi Anoba lenga asina corruption free drug free amadi violence free Manipur ama ohengani haina CM N Virena wasak lorba matung laukthokhi COVID pandemic ki matamda hospital singna angang unanabagi damag miron binupi sing admission tobidabadagi pokpudangari ba angang chanipanga humbudra taret amadi miron binupi humpuma hena sikhi haina Meghalaya lengakna National Human Rights Commission da khangalakre Arambai maral kya sizinduna Mumbai Taloza Central Jail da thamluraba Mizoram gi table tennis star Lalrin Puya aswengam yaudana ngasi Lengpui airport ta thunglakre ningsing bayai Englishingani tara tret ki December 3 da Narcotics Control Bureau NCB namakpu Mumbai airport tagi phaki Mizo nupi ani amadi makhoi ani asigi African marup anina namthak tawduna magi mathakta maral kya sizingki Mizoram Table Tennis Association amadi Mizo Khunai gi member kayana lupa lakh taramari khaigatnaduna mahak maral leitabani habisi praman tawnanabagi case panki asumna chahi mariga tha ahum hena Mumbai Taloza Central Jail da leirabagi matung Lalrin Puya haukiba March 15 da jail dagi release tawkibani Chahi 18 ta suriba Delhi dagi midnight runner amana miyamgi thamoi chingsinkhre mahaki video viral oikre filmmaker Binod Kaprina sumna irakhi masi asengba sanani ngarang numidang ahing nongyai gi pung 12 tabada Noida gi lambida nupamacha asina mareng banda bag ama yalaga yamnamak yangna chenba ukhi ahanbadadi mahak khudong thiba nanglabra khalami amadi mahakpu thinbiramge haina hanjin haiki Hanjin haraba phawbada nupa macha sina yarakhide mahakna cheliba sigi maram atei karishu oiramkhide Uttarakhand gi nupa macha si army changba pami imung puranabagi damag ayuk nungthil gi matamda restaurant amada thabak sui asumna matam phangdabadagi ahing nongyai chabuki matam asida army changnanabagi sem sabo oina Noida gi lambida kilometer tara chena numit khudingi mahak thabaktagi mayumda halai hairi Maki asiguma thong asida civil servant amadi armed force ki official singna nupamacha asigi meeting amadi phirep asigi damak thagatpa phongdoknarakle Russia amadi Ukraine lan gi ngasi 16 ni chanba numitni tha ama phajilakadore Russia na Ukraine gi konung sahar Kiev ki manung hanjinna attack tawba urakle Kiev ki shopping center amada landabadagi yamdrabda miyoi marisu sikhre Seize tawbagi mafam da leiraba Ukraine gi port city Mariupol lokshanaba Russiana kanna hotnarakli adubu hitangpham sarasi Russia da irai laina surrender tokthokpadi Ukraine na pamdre kulai thadoktuna surrender tawbagi wafam leite hairakli Russian ngamkhaidagi kilometer 50 muktang lapna leiba Mariupol lokshanba yamnamak maru oi haina Russiana khanjaribani phibam asida Mariupol da Russia amadi Ukraine yamnamak kanna lan soknari Panbayabadi Sarasigi infrastructure gi chada marfudi akai atoi thokpa natragana pumtum tumkrabane masigi manungda chada ni phudi amuka hanna semjinba yadabagi phibamda leirabane Sumi chemical plant gi Amoria leak oi haina Ukraine na hairakhiba dusu Russia na de aranba yumpham yaudabani hairakle Ukraine su thongna handabagi maong gi claim kya tawrakle Russia gi tank chonga hena manghan khre fawba hairakle adubu Zelensky ngasidi Russia ga wari sanasi haibagi matangda taksil lakhiba du lepkhre madugi mahuta malem leibak singna Russia gi mathakta landaba pamlakle amadi kari maram gi damak Russia gi mathakta sanction thamdribano hojikti neutrality gi phibam du thadokpagi tanja yaure haina Israel gi mathakta pendaba phongdorakle Jeragasida Moscow na Wagner mercenaries sing Cape Saharda Tharakre haina Ukraine claim torakle Hariba Wagner mercenaries sing asigi target ti Zelensky bu hatpani su haire
US nasu Ukraine gi report asibu sogolakpa uri adubu Russia gi maikidagidi Wagner mercenary sing thabagi wafamasi aranbani amuk hairakli Slovakia da Patriot defense system thunglakre lebasina Russian defense system dagi laptop pambaga loina S-300 missile Ukraine da sinaningbagi wafam phongdorakhi adubu Russia nadi karigumba S-300 Ukraine da pithokiba thoklabadi Slovakia gi mathakta su landagani haina Russia na akanba warning tawrakre Nakalamaromda US na Myanmar huntana Rohingya singbu odnairiba amadi hatliba si genocide ni lauthokre Bangladesh ta laiba Rohingya singnasu awaba chitheng kaya mayoknari US na genocide lauthokiba sina Myanmar huntagi mathakda athingba kaya thamlakpa yana leirakle Passenger chamaga kunthahumdoi tongba Chinese plane ama Guangzhou region gi Uzhou city gi manak nakna chingda tasinduna kaibadagi masida tonglakpa crew amadi passenger pumba siramlagani kanna chingnari Boeing 737 asi hekta kibaga chingon aduda paktaknana mathang uwa sing mai chaklakpadagi rescue operation kudakta changshinba ngamkhide maikhuna pumamamkhi plane asi karamna kaikhribano hojik phawba chapchaba maram khangba ngamtre Yumlonaba Pakistan gi Prime Minister Imran Khan na Indian foreign policy bu thagatpa phongdorakre India Quad ki member leibak amani aduda sunatana Russia gi mathakta sanction thamna India na Russia digi thau leiri asiguma India gi maning tamba foreign policy asigidamak Imran Khan na India bu thagatpa phongdorakhi Panbayai Pakistan gi mathakta Russia bu condemn tongnabagi akanba safu ama malem gi leibak singna pirakpadagi madudagi leithoknaba hotnabada Imran Khan awaba mahaibudu oiri United Nations na designate toba International Day of Happiness ki mangoina na ngarang nongmaijing numit phongkiba World Happiness Report matungina mamangi August thada Taliban na paishinringai mamangdagisu Afghanistan ase malemda khwaidagi nungaitaba awa maisa langba leibak ama haibadu oiri Jahigi report asida leibak asigi happiness rate sumatagi 2.5 survey tawraba leibak chamaga 94 gi manungda Afghanistan gi thak khwaidagi makhada leire Afghanistan gi mathakta anisuba khwaidagi awa maisa nangba leibak ase Lebanon ne aduga hek thangnana Botswana Rwanda amadi Zimbabwe na Afghanistan gi hek mathakta mathang leiri aduga top 5 ta santi oina haibadi awa maisa langdana ingna chikna panba leibak singna mathang singna Finland Denmark Switzerland Iceland amadi Netherlands ne aroibada ngasi gi tentakpa maroiba pau khara Assam da haukiba pung kunmari asigi manungda COVID ki anoba case mari phangkhre masina maram moiraga state asigi positivity rate chada ama yaukre yamna mangangninga yoina Guwahati da yaushangi matamda Kamrup metro area da aber machu sing amadi athum housing yonbagi mahutta yu yamna mag yonkhe yausang nini chanba khaktang da lupa crore mariga lakh yankhai gi oigedaba yu sing yonkhe adubu Assam police na yamna makanna cheksin badagi hariba numit nini asida lambi extend thokpagi changde hanadagi yamna mak hanthakhe Dibrugarh University da e-learning lab hangdokre Consumers body na LLB study course syllabus anuba eki matungina update tongnanaba Nagaland University da khanghankre Consumer Protection Act Ningsingaga Chamapan Marfutaruk Chatna Draba Maramna Consumer Protection Act English Ngini Taramapan Chatna Hanaba Nagaland Volunteer Consumers Organization na Haikre Lagadoriba Assembly Mikalasida BJP ga alliance tawbagi oithokpa amatta leite haina Tripura gi Tipra Motha chairman na phongdorakre Shatrughan Sinha na West Bengal gi Asansol by election da TMC gi mirep oina mirep che pisinkre India gi hanagi maming chalaba cricket sanaroi Harbhajan Singh Punjab tagi Rajya Sabha gi mikhal thengnanaba aap party ticket ta mirep che ngasi pisinkre Sel thungi pibam yamnak thina soklaba Sri Lanka na China da loan pibinaba haijakre
US President na bilateral talkidamak Warsaw da chatgadawri handaki European khongchada sida Biden na Poland da su chatlamgadawri US na Ukraine gi damak malem gi lebak singi michang khomnana ba kanna honarakli Russian force na chahi humpu mathaki nupi sing rep toraga hang tawi haina Ukraine gi MP amana claim torakre Israel gi Prime Minister Naftali Bennett na Russia amadi Ukraine gi marakta soknariba lan asi loisil hannaba Israel na leptana hotnagani lauthokre ngasidi Kuwait na malemda khwaidigi saba mafam ama haibadu oire sabagi chang 52.2 degree Celsius yauki chaliba chahi cha si aroibadadi Kuwait saharda yumgi mapanda leiba kudong thiningai oiragani haina scientist singna wamang yalakle China da COVID ki nomi anoba case wangkhalak paga loinana ngasi anoba case lising mariga chonga hena phangki amadi speaker na kaukiba National Assembly session da lagliba March 15 da Pakistan gi Prime Minister Imran Khan gi mayokta no trust motion lokhalagani ngasi gena di Arambai News Guwahati da maitilon gi pau sandok chaba matang solution jabaga loinana tabiriba singbo amkasu hanna kurumjare